하고 말이야 암랑은 내 밥을 안 먹어. Ma'am, nasi bye-bye nupnina akhoi angang game macha ama tawjagi tawbane. Sigi game da moi ma'am se chelaga ne ada balloon leise moina thugai dune duga halaga khwaidi first halakpa mi dune ka dune ado sida twist ama yawegi ma'am se makhun thugai roi amathunna thugai dune sije nasi gi winner gi prize ne ada yanglo ne yam chawbane prize. Oh my god! Pamelo! Gadi Pamelo! Chocolate Pamelo! Sige balloon niya, kaya pick ko balloon dun. Yung hanga yung. Cái dây mình 지금 야래 이거 내가 보여 What is it? cái tôi nhau này à? Aduga angang ma'am gi kada ma'am gi jo chocolate. First up ay nasi. Sa tawid ay kanang. Sini tandoori chicken gi marinate tog dune. से सिंग की पेस्ट ने चनम की पेस्ट अनि से मिक्स तौरनी थुम से तैसलनी लेमन जूस सिंग का चनम का पेस्ट ने मिंत्रा मा दाई मु थमनी दोसी तौरला मैरिनेशन सीधा मचू हापनी असंगो पंपने मचू ने मोरोक ने थूम खरागा गरम मसाला का मिक्स तौबने Sije sumai tawraga pung ani bu thamdani ko. पुहम ओदा 고치 잘해지 뭐 하자니 Ma'am, sini tandoori chicken ne. Akhoi gi tandoor gi rod leitabnina akhoi na wan adum sare. लौगा thau ta bây giờ
ꯃꯍꯤ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯅꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯌꯥꯝ ꯂꯥꯡꯒꯅꯨ ꯑꯩ ꯋꯥꯒꯦ ꯁꯥꯎꯔꯦ ꯌꯥꯝ ꯐꯨꯅꯤꯡ ꯍꯪꯒꯥꯝ ꯍꯥꯞꯆꯤꯜꯂꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯣꯛꯁꯦ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯂꯧꯊꯔꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯅꯥꯛꯇꯁꯨ ꯕꯥꯏ ꯕꯥꯏ ꯇꯧꯋꯤ ꯌꯦꯡꯉꯨꯁꯦ ꯑꯣꯛꯅꯦ ꯑꯣꯛ ꯅꯣꯏꯁꯦ ꯁꯤꯗ ꯃꯣꯏ ꯑꯣꯛ ꯂꯩꯔꯦ ꯁꯤꯗ ꯃꯣꯏ ꯑꯣꯛ ꯂꯩꯔꯦ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯛ ꯍꯥꯏꯕ Bye bye. Ore dance tꯧꯗꯣꯏꯅꯦ. Deepa plate amda. ꯍꯣꯏ ꯆꯠꯊꯣꯛꯑꯦ ꯃꯌꯥꯝ ꯇꯦꯁ ꯇꯧꯔꯁꯦ Hawda daro. ꯃꯌꯥꯝ ꯁꯤꯗꯅ ꯑꯩꯈꯣꯏ ꯏꯆꯟ ꯍꯣꯏꯒꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯤ ꯌꯦꯡꯉꯨꯁꯦ ꯇꯥꯗꯣ ꯁꯤꯁꯨ ꯑꯩꯈꯣꯏ ꯇꯤꯀꯦꯠꯅꯤ ꯀꯥꯏꯗꯅꯣ ꯁꯤ ꯉꯁꯥꯏꯒꯤꯗꯣ ꯀꯛꯄꯗꯤ ꯃꯣꯏꯗ ꯀꯥꯍꯜꯂꯒꯦ ꯀꯥꯏꯅ ꯀꯛꯄꯗꯤ ꯃꯣꯏꯗ ꯀꯥꯍꯜꯂꯒꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯃꯌꯥꯝ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯀꯦꯛ ꯍꯧꯕꯒꯤ ꯁꯦꯝꯃꯤꯅꯦ ꯆꯤꯆꯦ ꯁꯤꯗ ꯀꯩꯀꯩ ꯌꯥꯎꯒꯦ ꯍꯥꯏꯔꯣꯅꯦ ꯁꯤꯗ ꯌꯦꯔꯨꯝ ꯌꯥꯎꯕꯗꯣ ꯑꯗꯒꯤ ꯄꯥꯎꯗꯔ ꯆꯤꯅꯤꯗꯣ ꯑꯗꯒꯤ ꯃꯦꯗꯥ ꯑꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯄꯥꯎꯗꯔ ꯑꯗꯨꯒ ꯊꯥꯎ ꯑꯗꯨꯒ ꯚꯅꯤꯂꯥ ꯚꯦꯅꯤꯂꯥ ꯑꯦꯁꯦꯟꯁ ꯈꯤꯇꯪ ꯍꯥꯞꯄ ꯌꯥꯎꯋꯦ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒ 40 ꯃꯤꯅꯤꯠ ꯑꯗꯥꯏꯃꯨꯛ ꯊꯝꯃꯅꯤ ꯃꯥꯔꯤꯗꯤ ꯏꯪꯉꯦ ꯃꯤꯁꯤꯁꯨ ꯀꯅꯥ ꯆꯥꯎꯒꯦ ꯑꯩ ꯄꯥꯝꯃꯤꯀꯣ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯝꯃꯤ ꯃꯤꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯄꯦ ꯆꯥ ꯃꯌꯥꯝ ꯍꯥꯎꯕ꯭ꯔꯣ ꯑꯕꯤ ꯍꯥꯎꯕ꯭ꯔꯣ ꯆꯥꯅꯕ
Year. Happy New Year. Happy New Year. Same to you. Wow.